ꯂꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯁꯤꯡ ꯌꯥꯝꯂꯕ UCM ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯪꯂꯥꯗ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ amadi National Agricultural University dasu International Yoga Day gi thoram pangthokre kurumjari Poni TV na sandok sa Manipuri pau miyeng tabiribe singbu JOYSHREE na taram no sari pau sandok na pisari sayet naba lairiba border pillar gi tang taba wapam ama lengak na miyam da khangalu haina UCM na pikiba matam loidaduna ngasi masing yamlaba UCM gi thaumi kayana kangla nokjop thong maktada protest sathakre ngasi gi khongjang aduda UCM gi members sing All Manipur Student Union gi thaumi sing amadi KSA gi volunteer kaya su saru yakhe hiramasiga mari leinana UCM gi president Joy Chandra Konthau jamna haikibada lengak na miyam gi iho pamlabadi madugi damak UCM gi mi watana lay ngasi mi lising ama puduna protest tawani hayeng mi lising manga hangsit mi lising manga na leptana khongjang changsin gani Manipur gi Chief Minister N Biren amadi Union Minister RK Ranjan masamakna Myanmar ga Manipur ga tainabada yungliba border pillar marfu mathoi asi chayet nabal lai haiba masamakna phongdokhiba lai amadi fencing khabada thabak su leplagani haina thajaba piki adubo haujik kilometer ama hena fencing khaba loiduna leiramle haikiba wa fawa ngak taba ngasi ge lengak asigi mayokta chapsaba thajaba ama pidriba fawa leptana iyo hogani kabo beli pithok laga Manipur mangja khibadi Manipur khaktani adubo India di Andaman amadi Nicobar loksinke iyo asigi damak thawai thagadaba mama lebak nungsiba macha lising tholakani haina phongdoke Kamisa, memorandum sama piro. Memorandum sama kate. Ako kay mai kare. Ano tong kate ba? Abri ba nate. Hoy de. Lagi di yo. Kiba wangang na saloi ni ai do kiba wangang da gadi ai koi miyang gi ihok fa ma gadi ihok to gani mi ngasi lising ama tan lising ama punna na ba gi ai koi chem chai adu hayeng na lising manga angchet na lising manga ai koi chem chai ai ri thabuk sing ja koi makha ta na series da chata gani lebang miyang gi damang tani irei ba gi damang ai koi siba ki de ai koi si gani adu ga si gi border gi issue gi damang ta si gani hai bije mi paeng chana lei hai bije miyam na khawbi gi no adu ga koina ngasi tawjeri be thabak che policing gi su yauri lebak chida lei ba imai pa allaman lai guru kudimang loina yauri ba maside support tawdana ai koina tawri thabak chida sida against the left over gadi ai koi madu yabang amoi lebak gi damak tani ai koi tungi isai chuna ai koi tin sit kani he ai koi mayam je tin sit na hona je ai koi iram dam ngak che bane ai koi iram dam sida sa ai koi na lan taw ge bane ti Manipur gi India gi manung da leina ai koi iram dam gi border fencing je khabi protest aduda saruk yakiba ahal oirabi ima amana haikibada matam ama kabo bele Manipur gi lam oirami adubo ngasidi Myanmar gi oikhre aikoina chalubada thamoi yamna kai aikoi gi iramdam kai be yaroi aikoi shirabasu yai haina phongdokhi aikoina kabo bele chaluraga ururaganda aikoi gi lamse migi oire ko aikoi gi lamse pitho khare ko haiba kaya se khailuraganda aikoi thamoi se kai aduna khoi alzuere siyasu yai aikoi gi iramdi kai bisu nya yaroi haiba se aikoi alon singi chap chaba wakhal do akoi je lejeri ba aikoi masisu ya bangamoi yoga haibasina aikoi gi pungning wakhal amadi haksang da santi leihenba ngami haina Central Agricultural University Kaugi Din Professor Indira Sarangthem na phongdokre wapam asi Kaugi College of Agriculture na sinduna Nepalak Suba International Yoga Day ga mari leina na phongdokhibani University asige gymnasium hall da pangthokpa thoram aduda College of Agriculture gi mahiroi sing amadi oja kayasu saru yakhe Yoga for Humanity haiba hiram da pangthokpa thoram aduda yoga gi tongan ba masana sing oja amadi mahiroi sing na pangthokhe
Thauram adugi matangda kaugi den Professor Indira Laisang Themna malengi oina pangthokliba yoga degi thauram ase college asigi mahiroi amadi oja singna punna pangthoktuna yogana aikhoigi pungning wakhalda natana haksangda piriba kanaba sing ado ningthina khangannabagi pandamda pangthokpani haina phongdokhe College of Agriculture gi mahiroi amadi oja sing hanadagi su hauna ayuk khudingi yoga masana asi sanaduna lagle ngasi khaki natana tung koina sanaduna hakjang fana lehenna ba hona minasi haiki Nipan Suba International Yoga Dega Mari Lainana 50 bedded Ayush Hospital Morena Sinduna Hospital Asigi Auditorium Hall da Dr. Konthaujam Santa Singh Homeopathic Physician na Hogdokpagi Warol Piduna Yogas na Hogdokre Ngasigi Thauram Asiga Mari Lainana Dr. Malangmai Gaithausung Yoga Physician 50 bedded Ayush Hospital Morena Ngasigi Numit Asi Malem Sinbathungna International Yoga Day Haina Pangthokpagi Maram Tiliba Miyam da Marik Chumba Wapam Phongdokhi MCM gi President Toibena ngasigi thauram asibo sinbiriba Ayush Hospital Moregi official singbu thagatpa phongdokhe loinana numit asida pangthokliba asigumna nungtigi yogasan class sing pangthokpa yaragadi miyamda kanaba phangani ingkhatlakliba naharul singbu hakjang phana lehenbada yogasan gi thaudang darkar oi haina haikhe ngasigi program asida kongba karakhong yoga center gi instructor Irom Maipak Singh chahi Humbudra Nitoi Amasong Mahaki Timna Makhal Kayagi Yogasan Utke Thauram Asida Maitei Council Moregi Office Bearer Singh Laikai Mangagi Volunteer Singh Punna Miyoi Humbudra Mukna Saruyaki Narcotics and Appeals of Border NAV Manipur Amade Laifang Khunab Youth Development Association LKYDA Anina Kusham Naduna Nepal Suba International Yoga Day ngase Ima Panthoibi Sanglen Laipang Khunau da Pangthokre Now ki SP na Thauram Aduda Saruk Yakibab Miyoi Singda Drug na Haksangda Imung Manung Amade Kairo Lekaida Sokhanbagi Matangda Warol Thamkhe Loinana Mayai Kaiban Nisa Singh Thadoktuna Haksang Phanaba Amasong Wakhal Santi Oinaba Yoga ase Sanasi Amadi Yokhatsi Haina Miyamda Apil Tokhi Isay nomay haibasi miyoi bagi punsida yamna ithil piba art form amani miyoi bagi punsida awan nungay tangkak anida tatna thanaba yadraba lai haktaktagi loinarakpa art ase aikoi maitei khunai dasu achoba pukai ama oiri hairi maitei gi isay nomay gi pukai ase umanglai harau bagi laibung dasu section na ngak senduna thamle Lai harau bagi isay numai gi top topa machat sing saisak saida kholai khonda sherengba sairangba saisak pana singba kaya se World Music Day na lakpada ningsing duna thauram ase pangthokpani adungai gi yelhau isay numai amadi musical heritage kaya singe conservative amadi progressive factors sing ado naina duna ngase gi malengi isay numai gi cheliba ichel asida aikoi gi mafam ama kalhongna bagi pandamda lecture program assistant bani Lai harau bagi isay numaida matamgi matung ina honglakliba awon basing aduna puruk ki sakamda pirakliba saitheng kayado nainadaba yadabadagi thauram asisin bani thauram gi saruk ama oina haukiba inga gi taramangani panba numita ikoi pumbabu pena isay takwi tambiramba oza khangemba mangina taibang pal thadokibagi awaba phongdokhe University asigi umanglai harauba department ta Board of Studies ke members su Obiramba pena isaida Padmasri ge mana phangbi khiba oja mangida department na aroiba ikai khumna ba utke loinana MUC na laukiba BA ge final exam ahum da khwaidagi makok takraba umanglai haraubagi mahiroi ahum busu khudol pot piduna pungning thogatpagi thauram amasu yauna malengi isai nomai gi numit ase mai pakna pangthokpani Lagliba September gi tang tara mathoida Kaksing runners na sinduna ahumlak suba Kaksing Memorial Run Manipur haina mingthonba kilometer kun mathoi dasmik ama amadi kilometer tara sangba marathon ama pangthokadaure lamjal asida chahi tara nipan dagina kunthra manga fawba chahi kunthra taruk tagina nipu manga fawba nipu taruk tagina yankhai manga fawba yankhai taruk ki mathak talaiba singsu saruk yaba yagani Lamjal asida saruk yaning basingna akopa marol gitamak pijariba number 60098047 asida call tawirakna ba khangalakle offline natraga www.kaksingruners.org da online registration tawa yagani hairi
ngasi malim sinba thungna pangthokliba International Day of Yoga ga mari leinana First Manipur Rifles ke Commandant Dr. S. Ibomcha Singh na Art of Living Manipur ga khusham naraga First MR Banquet Hall da Nipalak Suba International Yoga Day gi thorom pangthokre nakalamaromda Second Battalion Manipur Rifle naso Manipur Yoga Sportsmanship Association ga khusham naraga yoga gi thorom ama ADGP Asutosh Singha amadi IGP Nisit Agarwal yauna pangthokre Paugi maraktan natin break amatang luxury. Lagliba July itang amadagi mga fauba Development Organization Andrew Kendra na sinduna pangtokadauriba taruk suba State Level Pineapple Queen Contest English and Benitoy pangtokadauri contest asigi prize oina crown winner da case oina lupa lakh ama first runner up da lising nangkai second runner up da lising kuntra subtitles kudingmakta lising tara amadi contestant kudingmakta consolation prize su pigani contest asigi screening tawgudaba numitna June gitang kunitoy da Andrew Vicente National Park manakta leiba Chingoi Resort ta ayuk pung taramathoy taba matangda pangtokani yawiningba singna Thambalnu Market Complex Poiropat Langkhaidagi contest asigi form lobiba yagani form thazanbagi aroiba matamna June gitang kunmathoi fawba oigani hena akopa marol khangbininga singna makhada piriba contact number asida paw fawbiru aikhoi ki mobile number 700577929 natroga 8730942355 contest asida miyamna saruk yabiyu amadi mapung fahanbiyu Break ki matung da mayam butaram na uksari makataba pau pizari matang kuina ngairak laba Imphal West District ke Ombudsman MG Narega ge office ngarang Imphal West Zilla Parishad ke Adakshya RK Taruni Debina Lambel DC office complex ta leiba Haurang Sabal block office ta sangakre thauram adu da Imphal West ke DPS RD and PR Kaisham Jadumani na Ombudsman na government official amasung field da thabak tauriba job card holder singa lainariba gap adu leihandana ba lauriba mapung oiba thaudang sing adu ki matang da wapong kaya thongki MG Narega implement tawbaga mari leinana miyamna pukhatlakpa issues sing Ombudsman office asigi khuthang da yangsinduna issues sing adu kohanna ba honagadauri haiki Assam Rifles ke Sirkona Battalion na Inspector General Assam Rifles is ke makhada ngase Nipalak Suba International Yoga Day gi thoram Kaimai Village ta pangthokre Sirkona Battalion na matam sangna dagi yoga gi matang de awareness campaign kaya so pangthok tu na lakle amadi ngase Nipalak Suba International Yoga Day gi thoram ase chauna pangthokibani Thauram aduda yoga gi instructor na hauzik lairiba miyoibagi punsi mahing ase yenglaga yoga na piriba kanaba sing adu miyamda khangan kheloinana thauram aduda saru yariba sing na tongan ba yoga gi poster amadi breathing exercise sing chu tauke thauram asigi maru oiba pandam de yoga na piriba kanaba sing adu gi matangda miyamda hena khangan bani haire Imphal East District ke Andro AC ki manung chana lairiba Yairipok Ajat Lamkhai dagi Nongpo Kaithel Manbi Fawgi Lambi ase matang kuina sembi dabadagi asuki matek lambi gi fibam pattabana maram oiraga tha asigi tang kontra fawda lambi ase semjin bidrabadi lakleba July gi tang amadagi matam kaktana lambi thingzallagani haina lambi asida lairiba club organization singna phongdoragli Fireb asi tha asigi tang tara mapanda top chingtha youth progressive organization gi lampakta Nongpok Ningthau association gi president Haikrujam Nabakishore Maiteina Thoramapu oiduna pangthokiba miyam gi oiba miphamda laukhibani mifam aduda TYPO NNYA LYCY NYO IYDO CPC SUDO YNM YVOC YYPC KIDO NYSC NTLYC NKLJC gi mihut sing na saruk yakhi hari Nipan Suba International Yoga gi numit Bishnupur District Loktak Pata Union Minister BL Barmana Luchingduna pangthokre thauram aduda MU gi Vice Chancellor amadi lenga ki maru oiba miyoi kayasu saruk yakhi District asigi manung channa leiba Oinam Royal Academy of Law College ta show ex MLA L Radhakishore na luchingduna yoga gi thauram pangthoke
Thauram aduda hanagi principal I Jugeshwar amadi atai oja sing amasung NGO ge youth singsu sarugyake. District asige Nambol Kori Faba Community Hall da Education Minister T.S. Basanta ge miyang makada Nambol Mandal ga kusham naduna International Yoga gi numit Nambol Mandal gi President Brajamani amadi Nambol MC gi caretaker Basanta yauna yoga pangthoke. Thanga Kendra gi MLA T.S. Robindro na chief guest oiduna Bishnupur District ki Gopinath Mandir Ningthau Khong dasu International Yoga Day pangthokre. Thauram aduda Bharat Swabhiman Trust ki Thongmi Singsu sarugyake loinana Patanjali Yoga gi Central Coordinator Ram Asisna Yoga gi Kanaba Singh miyamda khanganke. Bishnupur District ki headquarters ke Kiamba Ningsing Sanglen dasu SP Herojit na luchingduna yoga pangthoke. Prime Minister Narendra Modi na luchingba BJP lengak na Agnipath scheme daso khudi thiga dauribra haina legal petitioner ama oiriba ML Sharma Kauba advocate amana petitioner oiduna India lengak ki Agnipath scheme asigi mayokta Supreme Court of India da public interest litigation PIL ama file tawkre. Punna lamai taruk panba petitioner ML Sharma gi petition aduna Supreme Court ta phongdok libana Agnipath scheme ase leibak ase gi parliament ki ayaba yaudana amasung leibak ase gi gazette notification thoktana nampuda chana hanaba honarakpani haibasni Mau sadagi hauna leibak asida chanarak liba armed forces singe liglam gi matung inna permanent commission amadi khutangda Armed Forces ta chanarakpa miyoi amana changlakpa miyoi amana masagi sahi humpu fawa leibak asigidamak mathau pangthokpa yai aduga Short Service Commission SSC ge khutangda changlakpa officer amana army da join tauraba matungda commission officer ama oina chahi tara dagi tara mari fawagi matam thabak tawba yai adubo handak India lenga ki defense minister na hongdok lagliba Agnipath scheme asina leibak asige Naharol Singbo Agnibir Singh oina recruit tauraba matung chahi mari khak sizin naraga makoi ge manung dagi chada kun mangana makhata na armed forces ta loksil horaga lemhauri ba chada humpudra mangagi sarungna thabak tagi tohan ba haibini haidi India lenga ki khongtang asina armed forces singe personnel amamam oina mathau pangthok ningliba inkhalak liba Naharol singe aningba pungnamang thugai batan natana scheme asige mayokta train sing mai thadokpa national highway sing thingjin bagi khongjang sing leibak sinba thunglakle haina so phongdorakhe 22 sector IGR SK mijang makhada 44 Assam Rifles na sinduna Tangmelongi veteran sadanda International Yoga Day ga mari lainana Yoga for Humanity haiba hiramda indoor yoga session ama pangthokre Thauram aduda nongju matamda haksangi mapangal hena kangkhanaba yoga asana pranayama amadi meditation miyamda takhe Masida natana Azadiga Amrit Mahotsav ke manung channa na paikhalakliba khongthangi sharuk ama oina yoga na haksang fana nungayai fana lainaba khongjang asige matangda miyamda khangan nabage wakhalonda Tamelong helipad ke mayok nabada laiba Rani Guidinglu open year launch tasu yoga pangthoke Aroibada maruoiba pau amohana Masim yamlaba UCM gi thomi sing na kanglada protest sathakre Amadi Central Agricultural University daso International Yoga Day gi thoram pangthokre Hujiki oina poniti bina sandok saba Manipuri Paulo sinjare mi ekta biri besingbo amukana kurumjare